Online Manipuri ayuki pau yengbiriba pumnamok thoilai shramna khurumjari ahanbada maroiba pau Myanmar Kukising yum kaya mai thadokre Bangladesh romda Rohingya kaya lanjinakre Sekta-dagi miyoi ama Sagolbandagi miyoi ama makhoi ani khundrakpam kendragi manung chana laiba khundrakpam asaklaf ki manung changaga laiba labukki jagada sakhangdaba singna makhongda kapamme Kuki Millitantsingi maning tamna afaba makhagi Khutlai paiduna fongna chali adubu makhoidi phabi punbinaba kanasu leite Hanagi military oiramba Christian missionary ki pastor Daniel Stephen Carney war veteran Kuki militant military grade Kevlar bulletproof amasung US military social force na sizinaba drone amasung outfit yenthokre military grade equipment asi pastor asina kumaina puraklaga India da laklibano haibodo achobo wahang ama oiri Kuki Millitantsinga su dawnabada yawkiba former DGP ki warol Manipur ki territorial integrity asi non-negotiable ni haina yanakraba Kuki Millitantsinga sugi ground rule thugairakpada action lawdaba laibak thibani yumnam Joy Kumar na thamkiba machang oibasing Lenga asina irang sigi waroisin purakpa ngamdabadagi NPP lengak sogatpa tokpani irang laksinaba tharakiba central forcing mathau ningthina tawdre state lengang nasu karamna sizinagani haibagi plan daite irang asi thorakpadagi BJP marai chaithare mathangi mikhalda BJP camp kani tambangamdre CDF amasung PDF na Manipurda changlaktuna Kukising michangda lepliba asi takthokpada waroisin puraknabagi machak oigani irang asi narco terrorism gi pothokni haiba langani mamangda thokiba Manipur gi irangda Manipur police kanglup furuf naidana mathau tawduna miyamgi punsi ngak senki mahangna DGP oiringaida law and order mapung fana ngakpaga loinana Manipurdagi insurgency mapung fana laksin bangamki Su tawnakiba matamda Manipur gi territorial integrity asina negotiable haina yanakraga Kuki Millitantsinga sugi ground rule thugairakpada center amadi state lengan action lawdaba laibak thibani haina Kuki Millitantsinga su tawnabada yawkiba matamadugi DGP oiramba yumnam Joy Kumar na fongdokre hanagi deputy chief minister oirambada natana Manipur gi DGP oiramba loinana National People's Party NPP gi national vice president oiriba yumnam Joy Kumar ga the federal kauba digital platform amaga unaba amada bahang hai center gi problem asi su group ta yawriba Kuki arm group singna ground rule sing thugaibada makhoigi mathakta action lawnabagi waref lawba ngamdaba asini center state lenga amasung Kuki arm group singi marakta su tawnakiba matamda mahak DGP oina sarugyaki haibaga loinana Manipur gi territorial integrity asina negotiable oigadabani haina yanaki Kuki arm group singna ground rule ama hek thugairakpada makhoigi mathakta action lawgani haibagi condition sing yawi haina sumangna fongdoki ifongfongna miya mamangda Khutlai puduna chatpa yawna Kuki arm group singna Tripartite agreement su asigi ground rule thugairabasu center amasung state lengangna maduda ningthijana deal tawbangamde atopa amana Myanmar dagi CDF amasung PDF singna Manipurda changsilaktuna Kukisingi michangda leblakpa center amasung state lengangna makhoibu takthokpa ngamde CDF amasung PDF sing asida lengakna kanma warning piba natraga action lokhatpada state asida thokliba irang asigi waroisin puraknabagi machak amasu oigani Masigi mathakta geopolitics na chingba maram kharasu lai haiki Manipur gi irang asi narco threat control tawrubadagi thorakpani haiba conspiracy theory amangangnari basi thajabra haina hangba wahangi amagi pau khumpiraduna Joy Kumar hai Manipur ase Myanmar ga thangnaba Golden Triangle ga nakna leibaga iroinana mamangai degi hauna state asi drug ki route oiduna lakli masi ngarang nahan khakki wanate miyamna so state sida narco terrorism chatharakpani haibana chingba wafam kaya amani fongduk Nari, masi irang asigi saruk ama oirambe yai adubu masida narco threat tagi fanglakpa senfam na Kukising da thadai haibagi case makti oiroi khali state asida narco threat tawba amasung masidagi miyoi kharadi kanaba phangbagi wafam lai adubu handaki irang asi narco terrorism gi pothokni haibadi langani haiki mangna makata na hai Manipur lengang na tholibe irang asi laksin bangamdaba amadi waroisin prokpa ngamdabadagi NBR na luchingba lenga asida NPP sogat patokibani NPP na lengak paiba yawdrabasu Manipur lengang sogatuna lakpaga iroinana Manipur da tholibe irang asigi honglakliba pibam sing yengduna laki political party asina irang asigi solution puraknaba matamgi oiba suggestion tawduna laki irang hek horakpadagi Union Home Minister da action plan manga yawba memorandum ama NPP na pisinki adubu Lengangna thabak oina onthorakhide Manipur lengangna irang asigi waroisin purakpa ngamdabadagi lenga asi sawgatliba NPP busu miyamna lana uraki masigi mathakta matam kharagi mamangda Jirbam district nupi angang taru Kuki Millitantsingna faduna pukhraga tamthina hatkiba amada state asigi miyam pumba khoi sauna hanki pumnama asi munna khalaga matungda NPP na BJP da sawgatpa tokpagi waref lawkhibani haiki Manipur gi apunbagi seat humpu leibagi manungda BJP gi MLA kuntra humdoi rom leiba maramna NPP na BJP da
ꯁꯧꯒꯠꯇꯕ ꯍꯥꯟꯅꯗꯒꯤ ꯀꯔꯤꯁꯨ ꯈꯦꯟꯅꯕꯗꯤ ꯄꯨꯔꯛꯂꯣꯏ꯫ BJPꯒꯤ MLAꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯁꯧꯒꯠꯂꯛꯇ꯭ꯔꯕ ꯃꯇꯝꯗꯇ ꯍꯥꯟꯅꯗꯒꯤ ꯈꯦꯟꯅꯕ ꯐꯤꯚꯝ ꯑꯃ ꯂꯩꯉꯥꯛ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕꯅꯤ ꯍꯥꯏꯅ ꯊꯥꯔꯛꯈꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯁ꯭ꯇꯦꯠꯁꯤꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯂꯨꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯍꯦꯟꯗꯜ ꯇꯧꯕ ꯑꯁꯨꯛ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯊꯧ ꯇꯥꯗꯦ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯥꯔꯛꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯃꯗꯤ ꯊꯧꯗꯣꯛꯁꯤꯡ ꯌꯦꯡꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯏ꯫ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯦ꯫ ꯊꯥꯔꯛꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯂꯩꯕ ꯎꯗꯦ ꯍꯥꯏꯈꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯗ ꯉꯥꯛꯂꯧ ꯄꯤꯗꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ BJPꯅ ꯁꯧꯒꯠꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯨꯝ ꯍꯪꯕꯗ ꯖꯣꯏꯀꯨꯃꯥꯔꯅ ꯍꯥꯏ ꯃꯍꯥꯛ BJPꯒꯤ ꯃꯀꯣꯛ ꯃꯔꯨ ꯅꯠꯇꯕꯅ ꯍꯤꯔꯝ ꯑꯁꯤꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ꯫ BJPꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯃ ꯂꯩꯔꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯗꯕꯒꯤꯗꯤ ꯃꯅꯤꯄꯨꯔꯗ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯂꯩꯉꯥꯛꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯨꯡꯗ BJP ꯃꯅꯤꯄꯨꯔꯗ ꯃꯔꯥꯏ ꯆꯥꯏꯊꯔꯦ꯫ ꯍꯧꯖꯤꯛ BJPꯒꯤ MLA 32 ꯔꯣꯝ ꯀꯥꯔꯛꯂꯕꯁꯨ ꯃꯊꯪꯒꯤ ꯃꯤꯈꯜꯗ ꯀꯦꯟꯗꯤꯗꯦꯠ ꯀꯌꯥ ꯌꯥꯝꯅ ꯀꯥꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯐꯣꯔꯃꯔ DGP ꯑꯁꯤꯅ ꯍꯥꯏ ꯃꯤꯇꯩꯁꯤꯡꯅ ST ꯁ꯭ꯇꯦꯇꯁ ꯗꯤꯃꯥꯟꯗ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏ ꯀꯣꯔꯠꯅ ꯑꯣꯔꯗꯔ ꯑꯃ ꯊꯥꯈꯤ꯫ ꯃꯁꯤꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯐꯨꯔꯨꯞꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯣꯇꯦꯁꯠ ꯔꯦꯂꯤ ꯆꯠꯈꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯔꯦꯂꯤ ꯑꯃꯗ ꯁꯔꯨꯛ ꯌꯥꯕꯁꯤꯡꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡ ꯔꯦꯞ ꯇꯧꯔꯦ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯕꯁꯤꯡ ꯍꯥꯠꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯊꯨꯅ ꯌꯥꯡꯅ ꯃꯩꯒꯨꯝꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯁꯟꯗꯣꯔꯛꯈꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯆꯨꯝꯕꯁꯨ ꯌꯥꯎꯈꯤ꯫ ꯑꯔꯥꯟꯕ ꯀꯌꯥꯁꯨ ꯌꯥꯎꯈꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯗꯨꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯀꯧꯕ ꯂꯨꯞ ꯑꯃꯅꯁꯨ ꯔꯦꯁꯄꯣꯟꯁ ꯇꯧꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯈꯤ꯫ ꯂꯩꯉꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯃ ꯑꯣꯏꯅ ꯂꯧꯔꯒ ꯃꯇꯧ ꯇꯥꯕ ꯊꯕꯛ ꯄꯥꯏꯈꯠꯍꯧꯗꯕꯗꯒꯤ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯏꯔꯥꯡ ꯑꯁꯤ ꯇꯥꯔꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯃꯨꯛꯇꯁꯨ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅ ꯂꯧꯗꯦ꯫ ꯃꯁꯤꯃꯛ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕꯅꯤ꯫ ꯖꯣꯏꯀꯨꯃꯥꯔꯅ ꯍꯥꯏ ꯅꯥꯒꯥ ꯀꯨꯀꯤ ꯄꯥꯏꯇꯦ ꯑꯃꯁꯨꯡ ꯃꯤꯇꯩ ꯄꯥꯡꯒꯜꯅ ꯆꯤꯡꯕꯒꯤ ꯃꯔꯛꯇ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯑꯁꯤꯒ ꯈꯦꯟꯅꯕ ꯈꯔ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯑꯁꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯗꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯆꯞ ꯆꯥꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡ ꯑꯁꯤꯗꯤ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯇ ꯌꯥꯎꯔꯤꯕ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯊꯝꯂꯒ ꯊꯕꯛ ꯇꯧꯍꯜꯂꯤ꯫ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯈꯥꯏꯗꯣꯛꯂꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯉꯝꯗꯕꯗꯒꯤ ꯃꯔꯝ ꯑꯃ ꯑꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯒꯗꯕꯅꯤ꯫ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡꯁꯤꯡꯗ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯂꯧꯕ ꯉꯝꯗꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯍꯥꯛꯅ DGP ꯑꯣꯏꯔꯤꯉꯩꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗꯒꯤ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯏꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ NPPꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯊꯕꯛ ꯇꯧꯅꯕ ꯈꯪꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯟꯐꯤꯗꯦꯟꯁ ꯕꯤꯜꯗꯤꯡ ꯃꯦꯖꯔꯁ ꯂꯧꯈꯠꯅꯕ, ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯍꯥꯡꯗꯣꯛꯅꯕ, ꯄꯤꯁ ꯀꯃꯤꯇꯤ ꯁꯦꯝꯅꯕ, ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒ ꯆꯠꯊꯅꯕ ꯑꯃꯁꯨꯡ ꯂꯥꯟꯖꯦꯟꯅꯔꯕꯁꯤꯡ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯇꯉꯥꯏ ꯐꯗꯦ꯫ ꯄꯤꯁ ꯀꯃꯤꯇꯤ ꯃꯊꯧ ꯇꯧꯍꯟꯕ ꯆꯪꯏ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯁꯦꯝꯈꯤꯕ ꯄꯤꯁ ꯀꯃꯤꯇꯤ ꯃꯊꯧ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯨꯡ ꯂꯩꯇꯥꯍꯟꯗ꯭ꯔꯤꯕꯃꯈꯩ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯄ꯭ꯔꯤ-ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯤꯡ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯂꯝ ꯑꯆꯧꯕ ꯑꯃꯗ ꯁꯦꯜ ꯄꯤꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯌꯨꯝ ꯃꯀꯩ ꯁꯥꯍꯜꯂꯒ ꯃꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠ ꯁꯦꯝꯍꯟꯅꯕ ꯍꯣꯠꯅꯕ ꯆꯪꯏ꯫ ꯈꯠꯅꯔꯤꯕ ꯐꯨꯔꯨꯞ ꯑꯅꯤꯃꯛꯅ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒ ꯆꯠꯊꯗꯨꯅ ꯃꯔꯝ ꯆꯥꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯃꯤꯇꯩꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯁꯤꯡꯗ ꯆꯠꯄ ꯌꯥꯗ꯭ꯔꯤꯕ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯐꯝ ꯊꯣꯛꯏ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯄꯥꯏꯈꯠꯂꯝꯂꯕꯗꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯝꯕ ꯌꯥꯕꯅꯤ ꯍꯥꯏꯈꯤ꯫